बिस्मिल्लाहिर्रहमानिर्रहीम मुहतरम हजरात ngasi December gi tang 13 2024 aduga hayeng hairiba numit asi January gi tang 1 2025 anoba chahi ne balak kadori base hairiba anoba chahi na lak pasida ekhoi kari taw kadori bano amasung karino tawroi dori base haibigi tentak pane ba aina nei na kadori base taseng namak ki aseng ba hayo hairagadi इस्लामिक की अनूब चाहिदी सिगी अनूब चाहिए से नत्तेब बल्कि मुहर्रम की थादनेब इस्लामिक की अनूब चाहिए लाका तोरी बस इस्लामिक की कैलेंडर हौखरी बसी कराई देगिनो कनाना हौखरी बनो एखै अमुफोब खंगदेब इस्लामिक की तारीख ngasi si kayano kana amufob खंगदेब सि ख्वाइदिगी अफसोस ने अदुगा अदुगुम लब इंग्रेज न सेम खिबा तारीख डेट सिदि एखै लोइनमक याद ओयेब ऐसी याद ओइगनो हाइबा नत्ते बल्कि मखोइने सेमिबा तारीख सिसु याद ओयोबा अदुगा तबु तबु जो अल्लाह के रसूल सल्लल्लाहु अलैहि वसल्लम ना मक्का मुकर्रमा दगी मदीना मुनव्वरा की मक्के द हिजरत तौखिबा नुमित्तुदगी हजरत उमर रदियल्लाहु ताला अन्हु ना हजरत अली के राय दगी सेम खिबा तारीख अमसुंग सेम खिबा डेट सेम खिबा कैलेंडर सिसु इखोइ याद ओइफम थोए हाइबनेब खंगफम थोए हाइबनेब अखोइना करिगुम्बा ममांगी तारीख सिंगदो खंगदरगसु ngasi gi तारीख ते खंगजल होरो ngasi हरिबा नुमित असि रबिउ सानी gi तांग कुनगा मापन अदुगा चटलिबा सही सिना हिजरी gi लिसिंग अमगा चंब्रीगा निफु तरुक सुबने मोहतरम दोस्तों ngasi हरिबा नुमित असि अखोइ gi वखललोंदा बाय बाय gi नुमित नि अदुगा हयेंग हरिबा नुमित असि दगी न्यू ईयर हौगदोरि बने हाइबिगी जिहेंदा लोइनमक लेनरमगनेबा अखोइना आंगांग ओइरिङै मतमदसु अखोइगी इथक थंगबसिंगदुना न्यू ईयर हरिबा नुमित असिदा बाय बाय गी नुमित असिदा गिफ्ट पीबगी सिस्टम अमसुंग मखोइ मसेन पखंग लैसाबी पुंजललगा चाक चामिन्नबगी सिस्टम अमा तौरमबसिंगदु उबो मतमदा अखोइगी वखललोंदसु खनखेबा हाइरिबा सिगी नुमित असिदा असुमना चाक चानगदबनी अमना अमगा गिफ्ट पीनगदबनी हाइबिगी वखललोन से लैखेबा सिगी वखललोन लैरमगदबा अदुगुमलबा मुसलमान मयाम अमा लैरियेब अदुना सिगी मतांग तेंतक बनेबा अइना नैनगदोरि बस मोहतरम दोस्तों हैप्पी न्यू ईयर हरिबा सिस्टम सिदी अल्लाह के रसूल सल्लल्लाहु अलैहि वसल्लम की जमाना दगी हुजिक फोबा मुसलमान की वखल्लो नत्ते से शरीयत की मतुंग इन्ना अम्मु फोबा लैतेबा करिगुम्बा लैरंबा तारबा अदुइ तारगदी अल्लाह के रसूल सल्लल्लाहु अलैहि वसल्लम सिना अहानबा सिगी हैप्पी न्यू ईयर की मुबारकबाद विश पीबा महाकना हुदु अमगनेबा साहबी दसु साबित लेते ताबिइन दसु ताबिइन दसु बुजुर्गाने दिन दसु अम्मबो साबित लेते यहाँ तक के अदुगुम लबा गैर कौम दसु सिगी सिस्टम से लैबनत्तेबा हौरे खरिबसिदी सुमना खके 1960 दगी हौरखिबने कराई दगी हौरखि हाइबे मतमदा अदुगुम लबा जो नेवी कांगू सिंह समंदरदा जो थबुक तौरगा ड्यूटी तौरगा लैरिबा मिसिंगदो चही चुप्पसे मखोइ ड्यूटी तौरगा लैयेबा समंदर मयाइसिदा नेवी सिंह से मखोइसी इसिंग मयाइसिदा इसिंग मरक्सिदा nga maraksida adum lairappa matam sida makhoi ki wakhalon se down ne ba satlibase ising maraksida laimandana makhoi boring yamna churamme aduna makhoi masen amman amaga khannaramme ising maraksida dum ekhoina leidana isa se boring chure ekhoi karino tawgadori base hakchang se khara fresh oina ngai gi damakta wakhan se khara nauthung ngai gi damakta kari tawgadori banona makhoi masen punjallaga khannaba matamda makhoi masen hainari base adui targadi nakhoi gi निंगसिंगबा जो मपुक नुमित्तो अखोइना दुनियादा लाखिबा नुमितसिदगी हेना फबा नुमित अमा फबा लेत्रे अदुना हारिबा नुमित असि निंगसिंगनरगा अखोइ हैप्पी बर्थडे पंगथोक सिसिने भारिबस एंगो मुसलमान सिंगदसु तसेंगनमक क्योइना हैप्पी बर्थडे पंगथोइबा मयाम अमा लैखरे असुगुम लबा गैर गी थबुक सि तौरा मतुंग सिदसु अखोइ अमन अमगा फखर तौनेबा स्टेटस कया दसु थमनबा मयाम अमा याउरिबनेबा से बहुत अफसोस की बात ने मोहतरम दोस्तों अदुना मखोइ अदुगुम लब नेवी ऑफिसर सिंह से मखोइ पुंजन नरगा मसा मसागी मपुक नुमित सिबु हैप्पी बर्थडे हाइना पंगथोगा हराउ नंगाई कोशिश तवे थमोइदा एक अवोन बो मलाक नंगाई मखोइ बोरिंग चुबदो फनंगाई की दमकतने ना कोशिश तवे अदुसु फदेब अदुइ तारगदी मखोइ मचा मसु सिंह सिगी मपुक नुमित से सिसु मखोइना पंगथोअमे समंदर मयासिदा समंदर मयाइसिदा जहाज मथक सिदनेबा मखोइना तौरिबा सिंगसे करिगी मखोइ बोरिंग चुबदु फनंगाई गी दमकतनेबा
asum tawdana sidasu mohoigi nungai ba haibase phangdre aina mamangi video da sai jakhrabane tasing namaki mohoigi festival mayam singsi sida nungai ba haibasi Allah na mohoi hapsan banate ba nungai ba si lak nangai gi damakta tongan ba thabuk mayam ma tawi haibase in mamangi video da su ningsing jakhrabane ba asum na mohoigi machama su singsi mapok numit tu su pangtho me ba adro phoba mohoigi nungai ba shanti phangam deba mohoigi boring chubodu adugi du kokam deba karamina kokane nungai ba shanti phangba itminan oiba sukun oiba sidi Allah gi mekei degine ba Allah na pamba thamoi du adu khakta dane ba hapsan ga dori basi paisa na leiraga phangoi deba system ne ba shanti itminan hari basi paisa paira ba kaya awaba ai ware nungai pham khangdre haibagi shikayat ma am leiri me paisa paiba sing sine ba hing tumba yadri basi jo matam manga nama sonba amasung leiba araiba khara khajik charaga lensaliba kangu singdo phamungda tapaga ne ba tumga dori basi sida sum mohoi gi nungai basi phangdabani na mohoi kari tawga dori bano hai basi adum khannaraga leramme adubu jahasti adum samandar gi mathak sida navy officer mayam sing adum chatle me ba aduga mohoi gi tongan ba worka mayam ma tawri bane sigi marak sida anauba chahi lakadori ba December gi aroi ba chahi se ne ba hore ibase sigi sida ek atugum laba mohoi gi mark tegi officer amagi zehenda ne ba lai base anauba chahi ni lakadori base aduna aikhoi sigi anauba chahi sina lakpa sida aikhoi program ma tawpham thoi pakthokpham thoi hai base mai gi zehenda ne ba thoga ibase aduga tasing namak kyoina January na tholi base sisi mohoi gi but amagi maming ne ba Jenny sidigi thograk paneba lyric te iri paneba sigisi haribi screen sida uliba lyric se sisida ulap na loina mag details iri mi sigi details mayam sing se aina hera agadi matam mayam mane ba changa dori bas aduna mahoina amaka Jenny hariba but se sigi ming sida ne ba January na tholi bas engok atopa lyric sing jo sigi matang da jankari leiri ba mi sing du so hangbiyo aduna mahoina khannari bas karin hai kan da ikhoi gi but lai Jenny sigi sisu thogakpa matam mahaki horakpa matam de yorakadore aduna makhoi gi ningsing boina aikhoi gi su boring sigi si chubo si phanangai gi damakta aikhoi tasingna makki hariba numit asida program ma pangthokpham thoena makhoina numit sida function ama tawe hariba function sida makhoina chu thakpa dance tawba jagoi chongba sigi mayam sineba tawri bas December gi tang kunthra gi ahing gi pung baro tagadaba minute khara watlingaida mohoi singche tuminna leire natragana mai si muthatle aduga hek baro se tabaga mohoina mai si thangat paneba mohoi gi markte gi officer amana mic paraga anoba chehina lakpagi wish pibasi sidagi ne ba horakribase sigi chahi sida di pikna ne ba tawri base aduga mathangi chahi sida amaka mohoina chauna ne ba amaka tawri base adugum laba mohoi gi mathakta leiriba officer sing da mohoina darkhas tawre aikoi anuba chaina lakpasida mamangi program pangthoki ba dumina ngasi handaki su hoi program pangthokani aduna khars tawgadabani yu thakpada khars tawriba dance tawbada DJ adagi adugum laba pung thinba sising sida khars mama mane ba tawri base yahat tak ke mohoina amaka sisu darkhas tawre nupi gi su darkarni aduna aikoi nupi khara su pami hairiba numit asida aikoi nungai ba pangthokena aduna officer mohoi gi makok sinasu chumi mohoi gi su nupi gi darkar ne na khallaga adugum laba bazar tabi nupi singdo leiruaga muhayya ta hollaga ahing du da jina kari adugum laba sharap noshi si singchi tawba hor khribane bata singna makyoina sigi thabuk asi afaba thabuk laba matram dosto aikoi kari gumba anoba chahina lakpasida wish khakta pi gi haitargadi Allah na apabu ohen bisano ela lakadori be sahi se dan hangna apaba fesla tabiyu mahaki su apaba fesla tabiyu si hai phodi yaram gani aduga tasengna makyoina makhoina adugum laba ingres kangu sinsin adugum laba fitne fasad khurafat mayama ma puthorakhiba si singsigi matung in basidi tasengna makki pharamoi aduna tasengna makyoina masigi matang sida ikoi makhoigi matung kaidonungda illoidabane sumna khaki nabi alaihi salatu wassalam sina Madina dala aba matung sida nabina ureba Yahudi kangu sinsi roza helen hangeba kari marangino na khoina roza hele basina
Yahudi kangu singsin haribasi hariba numit asida Hazrat Musa alaihi salatu wasalam sina najat phangkhiba Firaun alaihi la'na sida Allah Ta'ala na la'na tharaga magi mathakta azab tharaga garak tawkhiba luphankhiba halak tawkhiba barbat ohen khiba numitto ngasigi numit asini aduna ngasigi numit asini singboina ikhoi roza heli bani sine bahari bas muharram gi tarani pan ba ashura sida Allah ki Rasul sallallahu alaihi wasallam nahari basi Hazrat Musa na khoi gi danate balke akhoi gi na hen hakdar oiri bani aduna hairi ba chahi sida inshallah taala aina hingagadi lakadori ba chahi muharram gi tarani pan banumit asida roza hen gada bani hai basi phongdo ameba aduna sahaba sing che hele bi hatak ke aduga amaka Allah ki Rasul nahari basi makhoina roza no mahen bane ba ikhoi di roza numit nini hen gane mapan ni pan ba tarani pan ba natragana tarani pan ba hen ba natragana tramathoi ni pan ba sinumit nini si hen gani sine kari maram gi no hai matamda makhoi gi matung in badu ta danangai gi damaktanena afaba thabuk si sida phoba makhoi gi matung in basi ta danangai gi damaktanena makhoina nong maroza hen bada Allah gi rasulna numit nini ne baroza heli basi adui targadi asugum laba phattaba thabuk sing sida ikhoina changjal laga ikhoi sibu afaba oigadra ba muhtaram dosto aduna ikhoi gi jehenda leiba ngasi bai bai gi numit ni aduga new year gi numit ni masida ikhoi chagadabani thakadabani harau ba pangthokadabani amana amaka wispigedabani haibigi wakhalon se ikhoi lauthok kharaseba masigi thabuk ase kaidung tawroidabane kari maram gi no ba ikhoi na tawgadori bas ikhoi na harau gadori si kari maram gi no ba ikhoi gi aigi upuda leiri ba sana lupa sing se khara mangkheba matam da wakhan nungai te dana adu aigi punchi de gi chahi ma mang khrabane la aroidaba chahi ne ba aigi chahi aigi umar aigi age amak halaga la aroidaba ne si mang khrabane hauki ba chahi sida ai kaya yamna afaba thabuk tawki kaya yamna phattaba thabuk tawki haibese audit tawba numit eba ngasi gi numit asida aduga Allah da hai jaga da bane e Allah hauki banu chahi sida ai nahaki damakta afaba thabuk tawkhidre miyam singsi gi damakta ingonda pangal thauna pina pina paisa nong sa mal daulat laina miyam gi seba tawba ngamna ai tawba ngam khidre nahaki amal ibadat tawba ngamna ai tawba ngam khidre e Allah nahakna maaf tawiyo toba tawba numit ne aduga lakador be chahi sida e Allah nahakna tasingna makyoina aibu afaba ohen biyo afaba fesla tahan biyo aigi thabukta karobar da har line da afaba ohen biyo haibase dua tawba numit ne aikhoina yum saba matam natragana function ama tawba matam yahat tak ke dukan saba matam da phoba aikhoi alim ulama kaure aduga ne ba dua to halli base Quran sol halli base Allah gi maming de gi hauri base atopa thabuk sing chidana Allah gi maming da hoba aduga anoba chahina lak pasi matam da aikhoina karamba da no ba hauri karamba potta no ba aikhoina hauri base muhtaram dosto aikhoi khara khan thaga da bane aikhoina dukan saba matam yum saba matam da afaba thabuk sin hauri basi jab tak ki yum sida lairi phoba Allah Ta'ala na afaba fesla ta na ngai gi damakta afaba ohen na ngai gi damakta ikhoina hau bane ba adui targadi chahiya malakadori ba hari ba chahi chup sida Allah na afaba ohen na ngai gi damakta ikhoi afaba thabuk tawbu taye muhtaram dosto aduna taseng na makyoina asugum laba ingres ki Allah Rasul na yadaba thabuk ingres hariba misak singje musalman gi afaba ama phobas ngasi phobu de sin banatri muhtaram dosto musalman singsi gi mang na ngai tani mokhoina selam libasi aduna muhtaram dosto aikhoi loina ma gyan tamin nasi ai isa maksu la kadori ba chahi si gi damakta aikhoi punna mak dua to min nasi tabiriba mi singsi da su darkhast ni aikhoi gi la kadori ba chahi khara se sigi damakte Allah nahakna afaba fesla tabi hoibese ai gi su dua yobiyu inshallah lairiba aigi audience mayam tabiriba mayam singchigi su ai suksoi soidana makke dua yaugani aduga sisu ikoi khanda seba haukiba chahi sida mi kaya noba ikoi ka lemin naramba dunya digi ruksa doi khrabane ba chat khrabane ba aduga lakadori ba chahi sida su mi kaya dunya digi ruksat oigadori bano chat kadori bano mi kaya nagadori bano yekadori bano si Allah na loinamak iraga tham khrabane aduna aikhoi si karamba list yorom badori bano khangba natte aduna haukiba
ꯆꯍꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯕꯁꯦ ꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯣꯕꯥ ꯇꯦꯂꯥ ꯇꯧꯁꯦꯕ ꯑꯜꯂꯥ ꯅꯍꯥꯛꯅ ꯃꯥꯐ ꯇꯧꯕꯤꯌꯣꯅ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏ ꯑꯐꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯗ ꯍꯥꯏꯖꯁꯦꯕ ꯍꯥꯏꯈ꯭ꯔꯤꯕ ꯈꯔꯁꯤꯗ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯌꯥꯎꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯜꯂꯥꯍꯅ ꯃꯥꯐ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯆꯨꯝꯕꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯜ ꯇꯧꯕ ꯉꯝꯕꯒꯤ ꯇꯣꯐꯤꯛ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ